April ki tang kulumdoi lisingani kunmanga numit asida All Manipur United Clubs Organization amadi Thangmaiban United Club na sinjaduna aikoi athobusingi mafamda akoi ikai khumna utpa gi thoram ama pangthokjaribani masigi maramdi adungai inglising ama chanipan maudrama thoida P3B khudum chanchalakliba British na madugi Makata na makogi loilam santobugi saruk amoina Manipur dasu landarakuna Manipur loksinaba honarpa matamda adugumba pikhraba lamdam Manipurgi thona paraba ipa ipu singaduna aikhoigi apikpa lamdam mase masi hekta na koi British na khudum chanba yaroi akoi Mikha poloi na khoi sangjaroi haidna duda khoi thona lingjen kya ulaga lan thing na kiba adugi thawai katkraba athoba sing aduga lan phamdu saruk yakiba adugumba khoina sakhang gidraba mayam dugi mafamda akoi ngasigi mirondi hingjariba makogi chada nongda wariba ikoina ipa ipu singadugi khongul lijaboina ipa ipu singadugi kai khumnajaboina ipa ipu singadugi thongna lingjon do ngasigi mirol khoi ju pine birom haibagi wakhalonda akoina thoram masi pangtok jabani ngasigi thoram masida akoi tongan tongan ba lup kayagi maruina akoigi poire lemrongi adagidi amesko gi msf ki adi amuki kohorgi tongan tongan ba khoigi All Jiriba United Clubs Association Ajukagi, All Manipur Muslim, All Manipur Maitei Pangan Clubs Organization Ampakogi, Adagi Akoigi United Maitei Pangan Organization Ampogi, Adik Tongan Tongan Ba Amobagi, Akoigi Lup Mayamama, Akoi Mayama Saruk Yarga, Akoi Masida Pangtok Jabani, Masisi Kuding Yakoi Mapum Pangtok Japanisum, Adu Tamai Bengi. Chairau chingdaliba athobo singi khubam machida aikoina pangthok chariba si mafam machidana pangthopana hena aikoida chunagadaba maram jagadra haiba wakhalol da akoi mafam ja pangthop phiri abdu logjabani aikoi adungai ipa ipu sing aduna British ki mayokta lan thengnakiba duda matamduda akoi matamdugi lan phamduda 1891 gi Anglo Manipur gi lan duda Manipuri sing asi British ki makuta maithi ki tawbudabu Manipuri singna lan phamdu utkiba thongna lingjel aduna adum matam pumbada Manipur gi miyam se adum mai pakpagi phambakta khoi lepsari akhoi lanpam da maithi jargasu ngasi aduguma maithi gi ba lanpam da saruk yakeba lami sing adu kari gi muktai khoni kai kumnabi ha kumna jari bino haibta gadi matam da lan da khoi gi pai pu sin utkiba thongna lingjen matam da lan gi matam da khoi gi pai pu sing sina kari gumba khoi na surrender torabadi khoi na British changjarabadi khoi Isa gidi nungai kibi yai tungda lakada bai koi gizati gi puruk gi miyamna matam bombada ikai phiruk kumna lehogani haiba wakhalol amaga loinana aikoina British changjabagi mahuta aikoi masada lejeriba thawna lingen phuduga aikoi lan thingnaki bado maduda aikoi da ngasi gi miron hingi ba koi choktok jabam phaugjari bani aikoi sanglaba chai lising ani henbagi puari lejai madugi itias ki puari gi tangkak singda aikoi gi ipa ipu singsina yegnaba sangjaba I yegnaba da surrender tobagi tangka amata yaugdeba maduma 1891 gi matamduda leigiba ipa ipu singaduna mogi manglam chatta leigiba ipa ipu singaduna thengkang kaya da awaga lan chonaba tongan tongan yung leiba kaya ga lan singnerpa matamda aikoina sangjabagi mahuta adu lan thengnerga aikoi iripa iramdam ngakiba tungi jati gi furuki mingchat urong gidamak thambiramba akoi thongna gi inot ama pibiramba madumangna ngasi su akoi chokthone hingjari aduna asigumba thongna praba ipa ipu kyana tungi miron gi damakta aikoi gi leibak sigi ikai khumna nga ga thambiramba adugumba leibnina adugumba puari leijabnina adugumba lamdam chida pokjaba adugumba ipa ipu singdugi chada nokda boriba aikoina kaidamoi so aikoigi irepak iramdam masida singnerpa khudingmak aikoina makoida sangjaba natraga makoiga mungnaba tawduna makoiga lanthingna matawduna aikoina kaidamoi so adugumba akoi Mikha PONBA natraga irepak iramdam thopagi wakal leijade aikoigi ipa ipu singna aikoida maman jamlaba akoi lan nama pipirami karamba lan madudi akoi kana gumana yegnabana iripak iramdam lokchana bhonaraba nataga irepa iramdam thugainaba Manipurji thugaina bhonardi madu lantheng nau maduda thongna lingjen ulo nipa thona madu gi damakta nareba ki damakta najati gi damakta thwai thado pamu gano haibagi wakhalon ma khoi lu tongda madu thangdara thambira maduna ngasi su madu gi wakhalon da khoi madu gi thongna do khoi Manipuri miyam maruina maitai chingda madu gi leijari madubangna Manipurji tongan tongan leiba kyana thengkang kya da Manipur da landarakpa Manipur thugaina bhona matamda adugumba Manipuri lami sing aduna matak mathongna ulaga lantheng najargasu mapungmoina maitei lami sing aduna Manipur kannaba lantheng narki bina haibasi puari gi lengdraba puari na lengdraba praman oirabani adungai chahi tere kundra pandam tamda British awana Manipur thugaina bhona Manipur lokchin lakpa matamda madu maitei lami singna Manipur lami sing oirgasu mapungmoina maitei lami sing aduna awa lami sing adu thengai naki
tongan ba matang da lan kyam da su mapung wena maitai lami singa chengna bani British na 1891 gi Anglo Manipur wa da British na maikai kya dagi thomjal laga akoi Manipur da landar pa matam da su Manipur lami singa jina lam thengna jaga su mapung wei di maitai lami singa da lam thengna ki bani aduna maitin ngasi su adugumba maitai lami singa dugi chada nok da bori ba adugi iripa iramdam kana ba honari ba adugumba gi macha masu ori ba ekoina ekoi iripa ta singner pa matam da kaidong du ekoi ninga naroi ekoi chap chana thengna gani madugi namda chap chaba philep leiri madumangna ngasi Manipur thugai na honari ba Manipur da leiba kanglup furup da yumpam oiba khulai paibal alobu sing CSO sing amadi lining la chon de yum pham oiba lup sing na Manipur thugai na honari ba khongpam hando madu kanaroi da thaba amani maduna aikoi masing gi mrakta matam mangal laga aikoi machin gi matakta akoi awana tanha laga aikoi kaimta kana da ba phol ama mayok nagani maduna Manipur thuai bi sunga moi maram di kari gi na kan da ngasi gi sigumba senglaba akoi ipa ipuna thawai kat kiba khongjom lan phamda mapung oiba lan phamduda thawai kat kiba adung ipa ipu sing adugi numit kumba amri 13 August kumba tongan ba akhoi iri pak iramdam gi thongna phabi tangka kaya ama leiribnina akhoi kaidong oidasu na koina Manipur thugai na phona bada mai pawoi da banina matam mangan gano aduna akhoi hujik lamdam se leimine ba kanglu phuruk phudi makse akhoi nuksi chana ni hingmina ba akhoi punni hingminarga akhoi ne akhoi gi tungi laibak lepcha ba khaktana akhoi gi afaba lambi wegani madu natadana भारत सरकार की चिरोंदा भारत सरकार की तब पॉलिटिकल गेम कर थूरगा Manipur थुगाइन होनरीबदो अदुगुम कानरुदब मरुभूमि फाब चटपगी थौसिल तागदब ओरोइदब अदुगुम अमनी अदुग डिमांड Manipur द सेपरेट एडमिनिस्ट्रेशन पियो नत्रगा Manipur की यूनियन टेरिटोरी अमा लौगदबनी हाइबा वाफम असिदी पिकलिब अंगांगना था पियू ना ममाद निंगाई तोबगी अदुगुम्बा डिमांड ओइगनी ओरोइदब फंगोइद वाफमनी मसी खंगबियो अदुगा हौजी कुकी जोगी लालोबसिंगना कदी सी तोंगा CSO सिंगना अखोई Manipur थुगाइन होनबदा थवाई यावनो होनरगा चमजरबा कुकी जो मियामगी हकमलिबा मियाम दोंगै चिंगदोन थमगा नमफु आपु तोरिबसे मसी यारोय मसी यादी हैबसु अदुगुम्बा कुकी जोगी मिसे मियामना मसी लावबा मतम मोइरे मदा भारत सरकार ना अदुगुम्बा लाउरकदबा मिसे मियाम कुकी जोगी मिसे मियाम दुना कुकी लालोबसिंग दुना कुकी जोगी लालोबसिंग तोरिबा फजदबा मयाम दो मदु यादी मिसे मियाम लाउरपा मतम दा मखोई गिदमक्ता भारत सरकार सु प्रोटेक्शन पीबीगदबने नत्रगदी ngasi chumai chum lehelaga lamdam chida koi adugi mati khamthing na waba tangkak hama ohelam ta di ngasi gi miron di hingi ba koi se tungi miron na khoi warurakani aduna Manipur thugai bagi wafam dimandi khanbirunu separate administration wafam mangphau na roida mamangmani mangbirunu haibna wafam ji thamjaraga asi adugumba lairam lendal tin khraba adungai gi athoba ipa ipu sing aduna ngasi gi miron di hingjari ba koi punamakta iripa iramdam nuksibagi thaunalingen pibiyu iripa iramdam kanjabagi अखोई वखलोन पिनेबियु अदुम ngasi asigum senglaba nimit achida akoina athoba chingim phamda haikat lekat tamdana akoigi makhoi makhumdi kai khumna ningdraba sagumba thabak se saruk yaningdragadi akhoi isa se asai lamdam jigi asengba mapari ra mamomla haiba isa ne sagi wahang hangba matam jogjamni akhoi isa si asengba lamdam jigi yellow mini asengba mini haibagi e seli sendi haiba se sumba ipa ipu singi nimit lab matamda isa da अखोई इपा इपुसिंग मफुमदा इकाई खुमना बुकनिंगबा सुंबगी थौना लिंगजेल असिना हे अखोई लेपजगदबनी अदुना अखोई मिपुम खुदिमक सुंबा इपा इपुगी सेंगबु निमित असिदा थमोइदबु ओरसु नत्रगा इपा इपुसिंगी खुबमदबु ओरबसु नत्रगा इपा इपुसिंग निंगसिंगबगी थौरम तो मफमदबु ओइसु सरुक याबिरगा अखोई पुनमक ngasi निमिसिदी इपा इपुगी मफमदा कोकनोन खुरुमलगा अदुगुम्बा लाइवै खरबा इपा इपुसिंग अदुना Manipur की दमकता तुंगी मिरोंगी दम तो विरंबा अदु मतम पुनमत होइना निंगसिंगली हाइबदो उमिनरसी हाइबा वाफम सेमजु थमजरी।